Internally displaced persons singi yaifana paikhalakpa thabak Governor Ajay Kumar Balana review tawkhre. Ngarang PDF na military junta gi security persons singna Sikhang town da yulay bathorokpada khangodana attack tawrakre. Attack adu da junta gi lanmi mari siki hairi. Attack adu PDF singna yam hai singna junta lanmi singna khangdanaba dam truck sisinaduna tawrakhibani hairi. ST list lana yausilliba any cookie tribe asi thadau in pina lauthokpham thoi haibasi achumba wafamni lawi MMTU. Ngarang ahing moredasu army na mi phaba lakpagi kangsi khingduna mi kauthokre. Pakhang ama thanga thinduna hatkibagi case ta leisabi ani pakhang ani jenda thajankhre. Indian Special Force ki attack ta PLA gi maikaidegi asopan yaude. Khongup tongdana gari tharombagi fine lupa lising ani thiankhre. MP Bimon na relief camp da chatuna IDP singa unakhre. Tongan ba mafamdagi lalhauba hum amadi gari huranba mioi amasu police na phagatkhre hairi. Surachandpur SSC Center pikre Kangpokpi dasu pigadauri. Numit nini Manipur gi mafam ayambada nong suraba yai report.